Cheksinba Amazing Bible Prophecy Ministry na taram noksari ngasi aina lokhatsariba atenba sermon gi title di Sasinaba Maichoudagi section na leiba haibasi gi maramda ngangjage beware of false prophet ay am sana ngangjaro isinausing ahan badai khoi ishoda prasna tawse sragada leibe pa yam thagasare pa nahana Bible dahiram bagi matuina aroiba matanda Sasinaba Maichou kamaram lakani masidagi khoi section na laina banahana khoi daibiri aduna mokhoi singa sidai karam na section na laigini mokhoi singa se na ipai shona na tharakpani setan na tharakpani habsi karam na khangani habdi ki maram da na pibiramba sarmo mate kam khatanga ina ngangjagatore masida na por pibi thare bukunda por pina bi prabhu gi minda kuramjare amen paminase Matthew 7 gi 15 to 20 sidagi ai khara pajrake cham sermon is nafsing masida 15 da hai Sasinaba Maichou singdagi section lu makoi se which come to you in sheep's clothing yawgi phijon selaga nakhoi da lakpas Sasinaba Maichou sing asudagi section lu but inwardly they are ravening wolves adubu manung dadi makoi se charam khawrang laba sahing saba kaisal gumbani hai makoi aduna isnaw sing ekoi aroi matamda hingbai khoi jam section batai ekoi na masi Bible de phadana nainabe adubai samna hajarage karamba Maichoudagi ekoi na section na ba Prabhu Jisu Krishna hai yawgi matu setpa yawgi phijol setpa adugumba Maichou adugumba Sasinaba Maichou sing adudagi section lu hai Bible na habigi matuna yaw habsi karino ekoi na John 1:29 da hai Prabhu Jisu Krishna je ishogi yaw masa haina represent tawi aduga John chapter 10 gi matuina parable adugi matuina yaw hairaga aikoi Christian oiba aikoi bu Prabhu Jisu Krishna thajakraba mising asibu khangnai yaw senba hairaga na Prabhu Jisu Krishna bu khangnai aduna masidadi yawgi phijon seliba aranba Maichou sing habde Christian gi Maichou sing mapan thongda Christian haijaba yawgi lamsat aduga hamengi yawgi lamsat aibsina khoina khangnai yawsi yamna teba sane makhoi je wangangba matamda yamna phajaba wangangani Bible gi oiba wahi ngangani sinausing adubu mapan thongda ta toksanaba Christian oiba aduna Christian gi church tagi lakpa mising se masidagi khoina section C habne adubu manungdadi makhoina mapan thongdadi apobo wahi saraga makhoina khawrang labakho sarage halage haibagi matada Satan gumna asamaina hairiba kaisal sing asina lakani masidagi section C habne aduna ikoi gi punsida kodigi section gadaba je aikoina atopa dharma gi mising nate sinausing khoina section gadaba Christian ai Christian ne hajaba Christian gi Maichou ne hajaba mising je aduga Christian gi aphaba lamsat Christa gi lamsat ka satpa saba sing je masidagi section C habne adu kamai tona mukhoi je khangani habda masida Prabhu ni samna pe verse 16 hai ye shall know them by their fruits nangna makhoi se makhoi gi mahi aduna makhoi bu khangani habni masida paliba mahi habje keno makhoi gi lamsa sajat wangang sangang makhoi na tokthorokpa Bible na haibi gi matung ina satpara satabra Prabhu Jisu Krishna gi lamsat inbara indabra haiba makhoi na tokthori iba makhoi gi lamsat sing ado maduna madugi mapana ekoina makoi bu khangani hai sida Prabhu na yam phadra mention ne do men gather grapes of thorns or figs of thistles hai haidi koina tingkhang maraktagi koina angur sing mi sing khomjan bara aduga fixing asi koina haidit sing ase aduga mongsong napi marak adu napi tingkhang pamba mongsong marak sing adudagi koina haubra hai the verse 17 even so asmai tawduna every good tree bringeth forth good fruit aphaba una aphaba mahi yali havene masina taragadi asengbo Maichou oib taradi makhoi gi mahi do asengbo egini makhoi gi mahi adu karino makhoi gi mahi adi akoina Bible na haibe gi matung ini ingani makhoi Krista gi oiba lamsa saja sakani wangang sangalam ta saja to aphabo egini havene but adubu a corrupt tree bringeth forth evil fruit aduga phattaba upambi tinjan kaijangbu upambi amana tinjan kaijangba mahi adu puthu I habne masina habde admai tawtana phattaba taradi hariba Maichou do phattaba taragadi
मागी lamcha sajata magi phije chakchada punamase aikoina khangba ngamgani habni amu yangsi ko verse 18 da a good tree cannot bring forth evil fruit aphaba upambina phattaba mahi yanba ngamoy aphaba maichona phattaba wangang sangang phattaba lamcha sajat bible gi wangmada ona thainabada makoina takpi tambiroi habni neither can a corrupt tree bring forth good fruit aduga phattaba uhaina phattaba uhai mahi adu pandeba adu masina takpudi karino haibada aduna phattaba maichona makoina aphaba mahi poroi makoina tawriba thabukto aphaba mahi poroi aphaba wangang sangang makoina hairibto yamna phajaba mangini adubu bible dagi oiroi bible gi matu ina makoina ngangoi habisne verse 19 amu yengche every tree that bringeth not good fruit is hewn down and cast into the fire wherefore by their fruit ye shall know them maram maduna aikoina phattaba mahi makai upambi makai je mahi yandragadi mkhoi kakthalani aduga maida langselani maida langse bible norokta aduna mahi yandaba sasinaba maichung makai ko isoyo pau sandok mi orgasu makoi se norok ki maida sangani habne aduna makoi se makoi gi mahi gi mapana aikoina khangadabni habne aduna sasinaba maichau christian gi mingda prabhu jisu christ gi mingda lakpa christian ne haijaba maichau sing sasinaba sing ase masi aikoina kamaina khangani habda huji pakhriba sidegi matung nadi makoi gi thokthorapa wangang sangang namcha sajiki matung ina khangani adui tari christian ama oibagi asengba mahi se karino aduga phattaba mahi se karino habse masim tanga I samna hajarake hoira Galatians 5 ki 19 to 24 da khoi yengse ko phattaba mahi adu phattaba maisona phattaba mahi porai habse masigi karino habse khoi yengmana sigo Galatians 5 ta ko ai phattaba mahi du gi maram da hana khar yengse now the works of the flesh are manifest hakchang go eba thabak sing adu masita phongtu he aduna sasinaba ngasai maichau yaugi matu selaga yaiba maichau sing adudi kari tawgani habada makoina hakchangi oiba aikoigi thabak sing ase tawgani hari hakchangi oiba thabak sing makoina uthokadaba dudi karino adultery aduna akoina nupa nupi lanaba fornication masiju akoina luhongdinga da jumban bigi mari lenaba lamtaba uncleanness sengdaba ludaba lamcha chaiba adu lasciviousness masiju akoina yamna ludaba oktaba mathong oktaba lamta sajatse masigumse akoina hakchangi anungbagi matungina hingba hakchangi apamagi matungina hingbase masibuni akoina lasciviousness haibse aduga idolatry laimutri latpa haibto laigini witchcraft akoina masiju maiba panji adu masigi hikap ekapagi thabakche mkhoi tawgani hatred tukusapa adu mkhoi da laigineba makoina ko makoigi maramda hek hairuba matamda makoigi thamoi sokada makoina wari ngangi bado lali adu tawroidani haina bible dagi haiba matamda makoida saw phawgani adu masing ado variance aduna ada mod khenaba aduna tokhai tabigo wakhalse makoida lairakani makoi lakudun maram moidana hana nungsi janan lairaba mi oragasu masina churcha division porakani emulation aijo masiju koina nawangba haibadi napun kaba ai mangai ra haine sapado makoida laigineba aduna road mai hongna sawba laigini makoida khaitang ngang ubu matamda asawbu lakani ado strife khanagani khana bai bisu laigini sedition lana lamjing ba laigini heresy aramba takpi ba bible gi matu inna nataba aramba takpi basing ase laigineba verse 21 the envying kalakpa mi hoba laigini mi hat pasing laigini drunkenness jungawba hadin nisada he phattaba hainabi pasigumba sing ase ngawba laigini aduga revellings haidi ekoina yamna higatpa ekoina ithak irang da tawba tangpan bigo besida tawba se masigumba laigini asigumba sing ase aina na khoida mamang da haikre aina su hujina khoida ekoina hairi madudi asigumba thabak tawba mising asina isogi ning tholai bakta saloi hai masai hai aina pakhoigi mahi phattaba mahi pambu upambi sing adudi isona maida langsingani habni aduga chabani adu itadi khoina hairiba sasinaba yaw kaishangi matu selaga laiba mising adudi hoji pankheba Galatians 5 ki aduna 19 dagina ekoina 21 da pankhaba hakchang oiba mit ki apamba sin gi apamba ikoyu khoyi lairiba indri manga sigi apamba sing ase
मखोइना लोइना तौगनेबा पाप तौगनी हाबनेबा अमरोम धायबदी मखोइना ईश्वरगी वाइन जाथंग तौगनी बाइबल ना हाइबा अदुगी मतुंग ना चलोएबा बाइबल की वांगबदा बाइबल ना ताकबिबदो अदुगी वांगबदा मखोइना चटकनेबा मीसिंग असे अचुम्बा असेंगबा लंबीदा लमजिनबिगी मोता मखोइना मीसिंगे पाप तौनिंगाइगी लंबीदा मखोइना लमजिंगनेबा मसे वर्स 22 दे यंगचे असेंगबा mahai adugma maishaugi mahidi karino kana thawai asengmagi maisi laine makoida asengma maisha omda thawai asengma laigini makoida the fruit of the spirit is thawai asengmadi nungsiba laigini makoida aikoina makoida hairiba maishause asengmani sengdabni habje lakpa matan akoina khangedi hairiba sasinaba maishau itade akoina mai maramda tina ngangba matan ma shaurokani ishogi mingda curse tawgani adubu asengba ishogi maisha oitadi mahango mabu tina ngangba matamda mangonda ko tina ngangba matamda ma saw sungai leroba nungsiba laigini adu matam khudingda harauba laigini ingtha tapthaba laigini mi mai mangna ba tawrasu ko mangonda khanaba horsu mana halloi adu long suffering asina awaba khangba suguma gentleness sing lemba laigini afaba laigini thajaba su laigini thajab yam setkani sinawsing adu meekness adi prabhu jesu christ gumna yamna nolukpa habdo laigini masi mangon mingonda maran kyam season batarasu haiba misa tu maran kyam season batarasu mongonda ko saw sungai leroi aduga temperance masana masabu khudum chan bhaibse asigumba laigini against us there is no law haiba thawai asem gi mai leiba mising asida asigi mayukta ishogi lona asigumba sing mising asigumba lamsa sajasing asigi mayukta mising asigi mayukta ishogi lona leite hai ishogi lona leite hai bi atadi makoi se prabhu jesu christ na pibiba thausan prabhu jesu christ ngona thajaba leiba prabhu na pibiba sakti adugi mapan gi loina na thawai asem bi mapana makoi ishona haiba ishogi wain ja thangsing aduga punamakse makoina induna chatleba nungsi baibse lei haiba asina haibde haidi maroina ishogi lona mayo leitira haita gadi ishogi lona haiba ishogi logi markta leiba missing adudi kanano haiba matam yengsi aina lai muti lapa taradi ishogi logi markta leire aina ima ipana haiba indradi den commandment gi manga suba yathang adugi mayukta leireba aina ishogi ming thina palba taragadi kedoba maduju ishogi akhona yathang adugi ani suba yathang ahum suba yathang adugi ani adugi mayukta leireba aduna akhona lai muti laba taragadi ani suba yathang samaina matang hairiba sigi mayukta leire aina mi har taragadi kedoba aduju yathang taragi manungda adugi mayukta leireba adubu thawai asembagi thawai asengmana haiba iliba missing asidadi ishogi lona ko haiba missing asigi mayukta ishogi lona leiteba maramdi makoi ishogi lona haiba loina ileba aduna asengwa maisau sengdaba maisau haiba se khange hai taragadi aikoina haiba maising ase masigi mapana khangani haiba mi adu thawai asengmana loina bigani ishorna haiba adugi matungina phajana satkaneba adu verse 24 dai ko they that are Christ gi oiba missing asina have crucified the flesh with the affection and lust hakchang gi aning ba pa khudimukto loina thadokhaneba Christ gi ni haiba missing asina isnausa aduna aikoida lakadaba kwai gi sauba namthakti karino haiba matanda masiko aikoina prabhu da thajaba taragadi aikoi adum pap torosu yai habase masigi thajabase masibu takpi tambiriba missing ase sasinaba maichouneba haiba sing asidagi aikoina section C haibase aikoina patam khudin aikoina kawgumse isinausing masini go aduna ishona aikoigi pap copy bataragadi aikoibu yamna laibuk phaba mi kaweba aduna haiba copy haibase aikoina sumna mongonda haijare partana tawrena hekta copy banate aina hurale aina furanduna dum leire aduga ishor aibu kopiu haire hoy ishona kopiu haijare gane nam kopi rane khanbe amuk chalaga amu furale ishor aibu mu kopiu haire aduga amuk chalaga amu furale furamade sung thadoktana furam haire ba pap se sung ta de thadoktana aina prabhu jesu krishna cross se begere nang ai kidam kan begere haina maduda thajaraga masida thajaraga loire haina hanna leiba aduga aigi lamcha sajatade suang hongdaba
madu ishona sukan khanbiro hoje Christian sin yam sandolibni ai lamcha sajar hongdragasu Prabhu da thajarade ai kanbire habse no aina Prabhu da thajaba tarati Prabhu na ingon da piba thausan mana ingon da sakti pibiba dugi mapana ai nongno pongani aduga aina huralamba mi orsu ai hurama thabak tolagani laimuti lalam nagasu ai laimuti lo lat pa thadogani yam saugan ba mi oramagasu saugalaroi adugi mati nungsi khangdaba mi oramlagasu aibu nungsi khangba organa mi bu mateng pangba hitaba mi oramba ido mateng pangba mi oigane masini asengba thajab haibse asmaina ishorgi asengba maichoksingna sumna takpigini adu nataba mising khoina pap tarusu karisu kaide Prabhu da thajaraga khoina lamsa saja hongdragasu karisu kaide khoina pap tarusu ishona kanbini haina takpiriba mising se aseng sasinaba maichoni masidegi khoi section na laisi habsine hairibase karina khangani makhogi mahising se karina yengani haibada Bible na hairamba Bible ko New Testament khatanate Genesis mehoron degina Revelation phawbuda Bible na hairami bise masigi matung na hinba mising adu oigini asengba maichau oiba tarade mina mabu tina ngangasu ma ka issue sawbu leiroi habsine aduna sidagi khoi section je kana prathana tawse asiguma mi kyamron hojik lai obaw sandoli masdegi khoi section la laisi tabi mayam dai shonu bopi version prathana tawse sagada leibe pai am thaka sare koino je naina khraba khuding asida nahana bopi na view aduga hen khoi suna ke sumba gida mo thona phana le pangam view Prabhu Jesu mi da kuram jari amen.